ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯄꯗꯒꯤ ꯃꯇꯝ ꯈꯔ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯉꯝꯖꯔꯨꯗ꯭ꯔꯦ꯫ DSC ꯆꯦꯅꯦꯜꯁꯗꯒꯤ ꯇꯣꯞ ꯇꯣꯞꯄ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯍꯤꯔꯝꯗ ꯅꯨꯡꯉꯥꯏꯔꯕ ꯈꯪꯖꯤꯟꯕꯗꯁꯨ ꯌꯥꯝ ꯀꯥꯟꯅꯒꯗꯕ ꯃꯈꯜꯒꯤ ꯚꯤꯗꯤꯑꯣꯁꯤꯡ ꯊꯥꯒꯠꯅꯕ ꯍꯣꯠꯅꯖꯔꯤ꯫ ꯉꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯕ ꯃꯈꯜꯒꯤ ꯚꯤꯗꯤꯑꯣ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯩꯅꯕꯤ ꯀꯤꯅꯕꯤ ꯅꯝꯕꯔꯁꯤꯡ꯫ ꯚꯤꯗꯤꯑꯣꯁꯤ ꯍꯧꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯋꯥ ꯑꯃꯇꯪ ꯍꯥꯟꯅ ꯂꯥꯎꯊꯣꯛꯆꯍꯧꯒꯦ꯫ ꯈ꯭ꯋꯥꯏꯅ ꯌꯥꯝ ꯄꯥꯝꯅ ꯇꯥꯕꯤꯈꯤꯕ ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯃꯤꯔꯥꯎꯈꯣꯜ ꯍꯥꯏꯔꯤꯕ ꯅꯣꯕꯦꯜꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯇꯥꯡꯀꯛꯁꯤꯡ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜꯁꯤꯗꯩꯗ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯐꯥꯎꯕ ꯂꯥꯟꯊꯣꯛꯆꯈ꯭ꯔꯦ꯫ ꯈꯣꯏꯗꯥꯕꯁꯤꯡꯅ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯂꯥꯛꯄꯤꯅꯕ ꯅꯣꯛꯆꯔꯤ꯫ ꯑꯃ, ꯑꯅꯤ, ꯑꯍꯨꯝ, ꯃꯔꯤ, ꯃꯉꯥ, ꯇꯔꯨꯛ, ꯇꯔꯦꯠ꯫ ꯍꯦꯛ ꯇꯥꯕꯗ ꯃꯤꯅ ꯀꯤꯕ ꯐꯥꯎꯕ ꯃꯁꯤꯡ ꯈꯔ ꯂꯩ ꯍꯥꯏꯕꯁꯤ ꯑꯗꯣꯝ ꯍꯥꯟꯅ ꯈꯪꯕꯤꯕ꯭ꯔꯥ? ꯈꯨꯗꯝ ꯑꯣꯏꯅ 3, 19, 18, 38, 763 ꯍꯥꯏꯔꯤꯕ ꯃꯁꯤꯡꯁꯤꯡꯁꯤ ꯃꯤꯅ ꯀꯤꯕꯒꯤꯗꯃꯛ ꯃꯃꯤꯡ ꯆꯠꯂꯤꯕ ꯃꯁꯤꯡꯁꯤꯡꯅꯤ, ꯅꯝꯕꯔꯁꯤꯡꯅꯤ꯫ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯜ ꯈꯦꯠꯅꯕ, ꯙꯔꯃ ꯈꯦꯠꯅꯕꯒꯤ ꯃꯇꯨꯡꯏꯟꯅ ꯑꯈꯟꯅꯕ ꯃꯁꯤꯡ ꯑꯃꯗ ꯀꯤꯕ ꯀꯤꯗꯕ ꯍꯥꯏꯕꯁꯤꯁꯨ ꯈꯦꯠꯅꯩ꯫ ꯈꯨꯗꯝ ꯑꯣꯏꯅ 19ꯁꯤ ꯅꯣꯡꯆꯨꯞ ꯂꯩꯕꯥꯛꯁꯤꯡꯗ ꯌꯥꯝ ꯀꯤꯅꯕ ꯃꯁꯤꯡꯅꯤ꯫ 18 ꯑꯁꯤꯅ ꯏꯇꯂꯤꯗ ꯑꯣꯃꯪꯒꯜ ꯑꯣꯏꯅ ꯂꯧꯅꯩ꯫ 4, 4 ꯅꯣꯡꯄꯣꯛ ꯑꯦꯁꯤꯌꯥꯒꯤ ꯂꯩꯕꯥꯛꯁꯤꯡꯗ ꯆꯤꯟꯅ ꯄꯟꯕ ꯐꯥꯎ ꯇꯅꯕ ꯃꯁꯤꯡꯅꯤ꯫ 39, 39 ꯑꯁꯤꯅ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯌꯥꯝ ꯍꯪꯒꯣꯏ ꯇꯨꯀꯠꯆꯅꯕ ꯃꯁꯤꯡꯅꯤ꯫ ꯑꯗꯨꯒ 763, 666 ꯁꯤꯒꯤ ꯃꯁꯤꯡꯁꯤꯃꯛꯇꯤ ꯍꯦꯛ ꯇꯥꯕꯗ ꯃꯥꯂꯦꯝꯁꯤꯒꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯌꯥꯝ ꯀꯤꯅꯕ, ꯚꯨꯠ ꯄ꯭ꯔꯦꯠꯀ ꯃꯔꯤ ꯂꯩꯅꯅ ꯂꯧꯅꯕꯗꯨꯒꯨꯝꯕ ꯑꯃ ꯃꯊꯪ ꯂꯀꯥꯗ ꯍꯦꯛ ꯄꯟꯕ ꯇꯥꯕꯗ ꯃꯤꯍꯨꯜ ꯃꯈꯣꯜ ꯍꯧꯒꯠꯍꯟꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯃꯁꯤꯡꯅꯤ꯫ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯒꯤ ꯑꯈꯟꯅꯕ ꯃꯁꯤꯡ ꯈꯔꯕꯨ ꯀꯔꯤꯒꯤ ꯑꯁꯨꯛ ꯀꯤꯅꯔꯤꯕꯅꯣ, ꯍꯪꯒꯣꯏꯅꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯃꯔꯤꯛ ꯆꯨꯝꯅ ꯈꯪꯃꯤꯟꯅꯁꯤ꯫ ꯈ꯭ꯋꯥꯏ ꯄꯤꯛꯄ ꯃꯁꯤꯡꯗꯒꯤ ꯍꯧꯔꯒ ꯁꯨꯝ ꯆꯥꯎꯈꯠꯂꯛꯁꯤ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏ 4ꯗꯒꯤ ꯍꯧꯔꯁꯤ꯫ ꯆꯥꯏꯅꯥ, ꯀꯣꯔꯤꯌꯥ, ꯖꯄꯥꯟ, ꯃꯂꯦꯁꯤꯌꯥ ꯑꯃꯗꯤ ꯁꯤꯡꯒꯥꯄꯨꯔ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛꯁꯤꯡꯁꯤꯗꯩꯗ ꯌꯥꯝ ꯀꯤꯅꯕ ꯃꯁꯤꯡꯅꯤ, ꯅꯝꯕꯔ 4꯫ ꯆꯥꯏꯅꯤꯁ, ꯀꯣꯔꯤꯌꯟ, ꯖꯄꯥꯅꯤꯁ ꯂꯣꯟ ꯑꯍꯨꯝꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃ ꯈꯪꯗ꯭ꯔꯒꯗꯤ ꯀꯤꯔꯤꯕꯁꯤꯒꯤ ꯃꯔꯝ ꯑꯗꯣꯝꯅ ꯈꯪꯕ ꯉꯝꯂꯣꯏ꯫ ꯃꯦꯟꯗꯔꯤꯟ ꯆꯥꯏꯅꯤꯁꯇ 4 ꯍꯥꯏꯕ ꯋꯥꯍꯩꯁꯤꯒꯤ ꯈꯣꯟꯊꯣꯛꯁꯤ, ꯑꯥꯔꯊꯁꯤ ꯁ ꯍꯥꯏꯔꯤꯕꯁꯤꯒ ꯃꯥꯟꯅꯩ꯫ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤꯗ ꯍꯟꯗꯣꯛꯄ ꯇꯥꯔꯒꯗꯤ ꯁ ꯍꯥꯏꯕꯁꯤ ꯃꯁꯤꯒꯤ ꯑꯥꯔꯊꯁꯤ ꯁꯤꯕ, ꯑꯁꯤꯕ ꯍꯥꯏꯕꯁꯤꯒ ꯃꯥꯟꯅꯗꯧꯔꯤꯕꯅꯤ꯫ ꯄꯟꯖꯈ꯭ꯔꯤꯕ ꯂꯩꯕꯥꯛꯁꯤꯡꯁꯤꯒꯤ ꯍꯣꯁꯄꯤꯇꯥꯜ ꯅꯠꯇ꯭ꯔꯒ ꯑꯅꯥ ꯑꯌꯦꯛ ꯂꯩꯕ ꯃꯐꯝꯁꯤꯡꯗ ꯅꯝꯕꯔ 4 ꯍꯥꯏꯕ ꯃꯁꯤꯡꯁꯤ ꯃꯁꯤꯈꯛ ꯄꯟꯅꯗꯦ, ꯁꯤꯖꯤꯟꯅꯗꯦ꯫ ꯑꯦꯂꯤꯚꯦꯇꯔꯗꯁꯨ 4ꯁꯨꯕ ꯐ꯭ꯂꯣꯔ ꯀꯥꯟꯊꯣꯛꯇꯨꯅ 3ꯁꯨꯕ ꯐ꯭ꯂꯣꯔꯗꯒꯤ 5ꯁꯨꯕ ꯐ꯭ꯂꯣꯔꯗ ꯗꯥꯏꯔꯦꯛ ꯆꯠꯅꯩ꯫ ꯍꯣꯡꯀꯣꯡꯒꯤ ꯑꯄꯥꯔꯠꯃꯦꯟ ꯕꯤꯜꯗꯤꯡ ꯈꯔꯗꯗꯤ ꯐ꯭ꯂꯣꯔ ꯅꯝꯕꯔ 39ꯗꯒꯤ 50ꯗ ꯈꯪꯆꯣꯡ ꯆꯣꯡꯕ ꯐꯥꯎ ꯌꯥꯎꯔꯤꯕꯅꯤ꯫ 40ꯗꯒꯤ 49 ꯐꯥꯎꯁꯤ 4ꯅ ꯂꯣꯏꯅ ꯍꯧꯏ ꯍꯥꯏꯕꯒꯤꯗꯃꯛ ꯊꯑꯣꯏꯅ ꯀꯥꯟꯊꯣꯛꯅꯔꯤꯕꯅꯤ꯫ ꯑꯁꯤꯒꯨꯝꯕꯁꯤ ꯂꯩꯕꯅ ꯍꯣꯡꯀꯣꯡꯒꯤ ꯕꯤꯜꯗꯤꯡꯁꯤꯡ ꯀꯥ ꯍꯦꯟꯅ ꯋꯥꯡꯕ ꯃꯥꯟꯕ ꯐꯥꯎ ꯌꯥꯎꯔꯤꯕꯅꯤ, ꯈꯪꯗꯕꯁꯤꯡꯅꯗꯤ꯫ 4 ꯍꯥꯏꯕ ꯃꯁꯤꯡꯁꯤꯒꯤ ꯍꯩꯅꯕꯤ ꯀꯤꯅꯕꯤꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯆꯥꯏꯅꯥꯗ 4 ꯌꯥꯎꯕ ꯄꯤꯟꯀꯣꯗꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯃꯐꯝꯁꯤꯡ ꯃꯤꯅ ꯀꯤꯅꯕꯅ ꯂꯝꯇꯨ ꯌꯣꯟꯕ ꯃꯇꯝꯗ ꯌꯥꯝ ꯍꯣꯡꯅ ꯌꯣꯟꯅꯩ, ꯄꯥꯛꯁꯨ ꯁꯤꯠꯀꯟꯗꯦ꯫ ꯆꯥꯏꯅꯤꯁꯁꯤꯡꯅ ꯅꯝꯕꯔ 4ꯗ ꯀꯤꯕꯒꯤ ꯆꯥꯡꯁꯤ 2004ꯗ ꯄꯥꯡꯊꯣꯛꯐꯝ ꯊꯣꯛꯄ ꯃꯈꯣꯏꯒꯤ ꯀꯣꯅꯨꯡ ꯕꯩꯖꯤꯡꯗ ꯄꯥꯡꯊꯣꯛꯐꯝ ꯊꯣꯛꯄ ꯑꯣꯂꯤꯝꯄꯤꯛ ꯒꯦꯝꯁꯁꯤ 2008 ꯑꯣꯏꯅ ꯄꯥꯡꯊꯣꯛꯂꯤꯕꯅꯤ꯫ 2004ꯒꯤꯗꯨꯅ ꯒ꯭ꯔꯤꯁꯀꯤ ꯑꯦꯊꯦꯟꯁꯇ ꯑꯣꯏꯅ ꯄꯥꯡꯊꯣꯛꯈꯤ꯫ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯅꯝꯕꯔ 13ꯗ ꯑꯃꯨꯛ ꯂꯥꯛꯂꯁꯤ꯫ 19 19ꯁꯤꯅ ꯑꯃꯨꯛ ꯏꯪꯂꯤꯁ ꯂꯣꯟꯕ ꯅꯣꯡꯆꯨꯞ ꯂꯩꯕꯥꯛꯁꯤꯡꯗ ꯌꯥꯝ ꯀꯤꯅꯕ ꯃꯁꯤꯡꯅꯤ꯫ 13ꯁꯤ ꯀꯔꯤꯗꯒꯤ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯃꯁꯤꯡ ꯑꯃ ꯑꯣꯏꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯤ꯫ 13ꯁꯤ ꯃꯁꯤ ꯀꯤꯅꯔꯤꯕꯁꯤꯒꯤ ꯊꯤꯑꯣꯔꯤ ꯈꯔ ꯂꯩ꯫ ꯃꯌꯥꯝꯅ ꯊꯣꯏꯅ ꯈꯪꯅꯕ ꯊꯤꯑꯣꯔꯤ ꯑꯃ ꯍꯥꯏꯔꯒꯗꯤ ꯖꯨꯗꯁ ꯊꯤꯑꯣꯔꯤ ꯑꯁꯤꯅꯤ꯫ ꯖꯨꯗꯁ ꯏꯁꯀꯔꯤꯌꯠ ꯍꯥꯏꯕꯁꯤ ꯈ꯭ꯔꯥꯏꯁꯅ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯇ꯭ꯔꯤꯉꯩ ꯑꯔꯣꯏꯕ ꯑꯣꯏꯅ ꯆꯥꯈꯤꯕ ꯅꯨꯃꯤꯗꯥꯡꯒꯤ ꯆꯔꯥꯗꯨ ꯆꯥꯃꯤꯟꯅꯅꯕꯒꯤꯗꯃꯛ ꯆꯥꯐꯝ ꯇꯦꯕꯜꯗ ꯊꯨꯡꯂꯈꯤꯕ 19 ꯁꯨꯕ ꯑꯇꯤꯊꯤ ꯑꯣꯏꯈꯤꯕ, ꯈ꯭ꯔꯥꯏꯁꯄꯨ ꯔꯣꯃꯟꯁꯤꯡꯒꯤ ꯈꯨꯠꯇ ꯇꯥꯈꯤꯅꯕꯒꯤꯗꯃꯛ ꯂꯥꯡ ꯊꯥꯛꯄ ꯌꯥꯎꯕ ꯃꯕꯨꯛꯆꯦꯜ ꯁꯦꯡꯗꯕ ꯈ꯭ꯔꯥꯏꯁꯀꯤ ꯇꯨꯡꯏꯟꯕ ꯑꯃꯅꯤ꯫ ꯃꯥꯅ 19 ꯁꯨꯕ ꯑꯇꯤꯊꯤ ꯑꯣꯏꯈꯤꯕꯗꯨꯅ ꯈ꯭ꯔꯥꯏꯁꯄꯨ ꯅꯨꯡꯁꯤꯕꯁꯤꯡꯒꯤ ꯃꯥꯒꯤ ꯇꯨꯡꯏꯟꯕꯁꯤꯡꯒꯤ ꯂꯛꯇ 19ꯁꯤ ꯇꯨꯀꯠꯆꯅꯕ ꯎꯃꯪꯒꯜꯒꯤ ꯃꯁꯛ ꯑꯣꯏꯕ ꯃꯁꯤꯡ ꯑꯃ ꯑꯣꯏꯅ ꯂꯧꯅꯕ ꯍꯧꯔꯛꯈꯤꯕꯅꯤ꯫
Christ matamdagi lairak kibasibu hena maraja silan kribasna Apollo 13 hariba makhoi hum thalibak thagatpagi mission se maithi kibasna oire Apollo 13 se 1970 gi April tarik 13 gi 13 haiti pung amaga minute 12 da launch tawkhibani adubu numit ini gi matung haiti April tarik 12 da oxygen tank pokharakna maram oiduna mission se maithi ra galakhibani asumna 13 haiba masing se sagwana bathapuk thawkai sing maithi galli 13 se unlucky number amani haina nongchup laibak sing da masing se akiba se ihing hing ngasi phawda lerakpani mathang gi haina biki nabi masing 17 tarat se masimaroina Italy tani hen kinai plane gi sit phawwa tarat super sit ro lokthuk na biawi tarat kinaripsna masina kali kina Sigi BC hariba letin wahai se mongpamda yung manung singda yam inaba toina haknaba wahai ni arthana ai hinglami haibani VIXI BC se 1000 tawduna asumna ibasu yai masimakti Roman mayaktadi 17 haiboi doribani asigu musleivana Roman singda 17 se asiba gamari lena batgumba o mangal gi masak oiba masinga moina longnaba horkhibani Bible gi Old Testament da lagana Prithvi sinthungna thungki hariba chawri chawdu ani suba thagi taratari ni suba numitagi hawrakhibani dana mayek singna iri masinasu taratari se kinabagi achob inwana mapiduna lakbani mathangda lejare haina bi hanggoina bi masing 39 kuntramapan 39 se masimaroina Afghanistan da yam hanggoi tuka janaba masing ni Afghanistan leibaksta 39 se masi oktabi lamsat naidib sing lalon buga mari lena badugumba amot pa akama masinga moine longnai gari macha oigera gari chob oigera registration plate 39 yawsing yon bada leibi na leite yam hakchin na hangune longnai yam tuka chanai 2010 gi Afghan parliamentary election da laibak thibadagi mirep amakhakti belatama gi serial number 39 da lakhi masigidama Sorok namjau di yam laba miyam amuthrakna mirep asibu kadem kathaina duna law khungba rakhi masdagi magi guard sing na nongmai kapada mi ani si kibagi thodok phau leiribani mathangda lejare haina kinabi masing chatruk humphutaru 666 masigi masing sig akibasi Bible lagi saphonga lakhibani madudi masigi masing sei phatab laiko setan gi masing ni magi khudam ni haibasni scientist gi matumina dei Masingi akiba haibasi andabiswasna thamai chalingai tan chanabagi mitram kumhaida ngakhibadagi pangki makinarappo oigani dana phungdui nongchup leibak singda khwai kinariba 13 se taramdoi se mase top leibak khradadi khwaidagi daw yaba masingni luckiest number ni haina khanabus leribani